India ki hanagi Prime Minister Oiramba Indira Gandhi ki 𝗕𝗥𝗡𝗦𝗡𝗡 mapok kumon ki thora Manipur Pradesh Congress Committee MPCC na sinduna BT Rota leiba Congress Bhawan da leisu katunegai khumnaba utpagalonana chinglemna pangthokhrei. Thoramaduda MPCC ki President 𝗖𝗥𝗜𝗡𝗧𝗥𝗘 Congress Legislature Party CLP ki leader 𝗓𝗏𝗡𝗡𝗡 amadi Congress Working Committee CWC ki member 𝗓𝗥𝗡𝗦𝗡𝗡 maru eba mithungsing oina saruk yakhe. Thoramaduda CLP ki leader 𝗓𝗏𝗡𝗡𝗡 na hai Indira Gandhi na hinglingai matamda India kaiba yaroi haiduna yamna kanna hotnaramkhe. Mahangna India ki mayokta thabak tawrakpa mioising takthoknaba hotnabada masagi furup kannaba khakta hotnaba mioisinggi makhutta thawai thakibane. Mahangna hai India asi democratic chatpa leibak ama oibanina miyamgi aningba apamba loinamak haiba yai adum oinamak oiroidaba demand ama fangnaba hotnabada violence sizinabadi langane. Madugi mahuta punna faminaraga khanabana hena fagani haina fongdokhe. Congress Party di violence da thajaba thamde Manipur da thokliba irang asi kuimankrei. Hojik paliba lengak asna waroshin purakpa ngamloidaba oirabadi center ga tanaduna irang asi loshina bohona biu haina fongdokhe. Congress Party di violence hajade state government ngamagana moigi level da ngamgadoba oirgana Prajasingsi waman khe thatam henjalae kari yengdana leiribno moi level de ngamagana solve tawbiro akoi hanade su shanti pamani hujiksu shanti henjalana ba athuda hona biro sinia do moina state government gi level da ngamoi do bo wergadi center da leiribasi moi sab manaba sarkar ni aduna center gi mate lawrga kuna masi shanti henjalana ba View na kaya anadagi apni tawti lagi. Hujik lagi ba irang se machine maram dina GST collection hoga nearly 19% hena reduce tawre. Shanti lagi tawa mafam dadi karai lagi sentungi view su adum nongi works which la patavne. Democracy sa kali pakta mana apamba du demand ni tawbi ay. Adubo oy do ga apamba du da koi keno tawtna mayam wahan bagi mahuta. Kami naraga kamay toraga solve tawna na sige hayuse masigi leiba Manipur ki context aduga nation sige leiba sida leiba sige nation sige interesa aduga Manipur ki context ta hayo tare koi punna lemin narugi tanja adu jamna relevant where pa hayo tare mujik leiba jam sige MPCC ki President MLA 𝗓𝗥𝗡𝗦𝗡𝗡 hai handak India government na Manipur da thokliberang asigi yenglaka thadarakhiba lupa crore chakaya adu kadaida kamdona sizinakibagi haibasi achauba wahang ama oire relief camp singda thadariba senfam asta lanjilakba mioisingi apenba oide prefabricated home sing sariba asisu political parties singa tanaba natraga maduda leigadaba mioisinga su tanaba leikide haina 𝗓𝗥𝗡𝗦𝗡𝗏 na fongdokhe. Relief ta leiba mayan bisan ba thakna nabiki bibasi satisfied with the house in this society organization hai inmate sina hai adu da biba expenditure tharo imya tamsau aduna masi usi changabra ke rom tawre haibadi relief ki expenditure se central government na piraiba or state government ge sector ki chali base masi soidana usi changani moi da hana hai relief ki leiba material adagi masi gi sariba yum nu akoi gi temporary sari sing che masi akoi contract basis from the winner sada badawa tawi investing tanade political party man tanade hai da expenditure si masi akoi masi lang si da gani hai law